आकाशवाणी इम्फाल ngangbam nganthoi na pau kwajari ahanbada maru oiba pau Mukhyamanti Nongthombam Biren hairi Nagana lagi mathakta lana semga sagaliba sing masana khangna sidokpiyu ising isaw hantharaba matungda takthoklagani Inner Manipur Lok Sabha Mikhal gi vote masing thiba yengsinaba counting observer sing Imphal da thunglare amasung excise duties kamga mari lenana fakiba Delhi gi Mukhyamantri Arvind Kejriwal court na tha sigi manga phawba judicial custody da thajinkre Mukhyamanti Nongthombam Biren hairi Nagana lagi mathakta lana semga sagaliba sing masana khangna sidokpiyu ising isaw hantharaba matungda loinamak takthoklagani Mukhyamanti nangarang ising isaw gi awaba mayoknaraba Imphal gi nagaram namdulong na singba mafam singda koina satuna yengsinbagi khongchat amada wafam asi phongdokhibani Social media da thagalakpa warol amada Mukhyamanti na hai Nagana lagi ising isel ningthina selhanaba phunjinduna leiramba phata haudi sing Manipur Fire Service ki team sing na sengdokpa haure Bibag asina sengdok khotokpagi thabak asi sangsilakpada Nagana lagi mathakta lana sem sagalamba kaya thengnare hairiba semga sagaliba sing asi thugaiduna isingi isel ningthina selhanba ngamle masina nagaram lairi engbam lekaina jingba mafam kaya ising thumliba si hanthanba ngamlagani Mukhyamanti na hai ngasi section haudaba haibasina hayeng awaba mayok nagani English sing ani mapanda Nagana la asigi mathakta slab hajinduna turel asigi hana leijaramba pak saubagi sangdagi Piksinna RCC sanki matamda da slab haibada yungki bawa yot phawba amata lokthoklamdre saukha thorangi thabakta thamoi sengna thabak subagi hainabi thamsi official singna angam mathau singi pressure da satpagi mahutta masagi tawphum thokpa sing adu miyamgi tungi damak yenglaga ningthina tawbiyu haina Mukhyamanti na makhata na phungdorakli Sri Birenna Namdulong Baptist Church ta hangliba relief camp ta leiriba isawgi awaba mayoknarba miyamga su unaduna wari watai sanakhi Inner Manipur Lok Sabha Mikhal gi vote masing hayeng thigadawriba asi yengsinaba Election Commission of India na hapkhiba counting observer manga ngarang Imphal da thunglare haiba observer sing asi Imphal gi North AOC da leiba Hotel Classic GP Women's College ki mayoknaba da leiba Hotel Imoles da leiri miyamna maru oina rajniti dol singi mihut sing mirep sing natraga makhoi gi agent singna Mikhal ga mari leinana haiba counting officer sing asiga unaba yagani haina Imphal West Jilla gi District Election Officer TS Kiran Kumar na thadorok pachero lamada khanghalakli amaromda aikhoigi thawpal paumi soibam binoina hai jila asida counting observer oina mathau tawgadaba official mari laktuna vote masing thinaba sem sari basing adu ngarang yengsinkhre makoina strong room su yengsinki Taranipan suba Lok Sabha Mikhal gi vote masing hayeng thiragani Manipur da su inaram sung outer animaki vote masing ayupung nipan dagi hauna thinanaba mari lenaba sing namapung phana sem sare Imphal East, Imphal West, Bisnupur, Thawbal, Sandel, Ukhrul, Senapati, Kangpokpi, Tamenglong, Churasanpur amasung Jiribamgi punna district headquarter Taramathoida counting center kunmari hangdoktuna vote masing thigani vote masing thigadoriba mafam pumna makta CCTV camera thamgani vote masing thiba loiba round khudingi miyamna encore application voter turnout mobile application aduga results.eci.gov.in dasu yengba yagani hairi Manipur da ngarang none jila na Celsius degree 38.3 oiduna khwaidagi saba jila oikhi Churasanpur jila da Celsius degree 39.9 ani aduga Kaksing jila da Celsius degree 39.9 ani gi sangda sakhi haina Raijagi Directorate of Environment Climate Change na thador pacherol amada phungdorakli serol aduna hai Imphal Jilla da ngarang Celsius degree 39.8 amasung Imphal West Jilla dana Celsius degree 38.9 yawna sakhi Ising isauna maram oiduna raija sigi mahiloisang sing suti thabagi matam tha sigi mari phawbo sangdokre Higher and Technical Education Bibangna thokpa cherol amana hai raija sigi sarkar ge amasung lanai ge Higher and Technical mahiloisang sing tha sigi mari phawbo suti oiragani amaromda raija sida hojik ori beisaw gi phibam asigi yenglaga sarkar amasung lanai gi school sing tha sigi mari phawbo suti oiragani haina Education S ki Director Laistram Nanda Kumar na thokpa cherol amana hairi raija sida hojik ori beisaw na yum amadi lambi sing mafam kharada hojik phawbo ising thumjinduna leibana sathok sasinda khudongja daba kaya mayoknari basigi yenglaga suti sangdokpani hairi
Assam Rifles na Mantri Pukri manakta laiba Mother Teresa Home da hangliba relief camp ta laiba ising isaw gi awaba mayok naraba miyoy singi oba medical camp amang ngarang pangthokre camp aduda nupi amasung angang yauna miyoy 9-9 gi health checkup tawki amasung darkar laiba hidak langthak singsu yenthokhi amaromda Nagana lagi punjiliba fata haudi sing sengdokpada Assam Rifles ki personnel singna Raja Sarkar da mateng pangkhre haina Assam Rifles ki PRO na thadorok pacherol amana phungdorakli Communist Party of India Segmai Local Council amasung Lamlai Local Council singgi oba sahi gi conference singarang pangthoktuna Raja sida hauzik thokliba wathok asi khudakta loisinaba Manipur Sarkar na road map ama semnaba dabi tawkhre tabiriba pawase akasmani Imphal dagini Excise duties काम गमरी लेना Enforcement Directorate na फाखिबा दिल्ली की मुख्यमंत्री अरविंद केजरीवाल कोर्ट ना थासी की मंगा फाउबा जुडिशियल कस्टडी दा थाजिनख्रे Enforcement Directorate na श्री केजरीवाल बु जुडिशियल कस्टडी दा थमनाबा हाइजरखिबा दरखास्त अमा कोर्ट ना ताराबा मतुंगदा महाकपु थासी की मंगा फाउबा जेल दा थाजिनखिबनी पनबा याबदी मुख्यमंत्री केजरीवाल Enforcement Directorate na दिल्ली Excise duties काम गमरी लेना सही असिगी मार्च 18 दा फाखिबनी Ngasi phongba pause singi maroiba pausingi damak hauzik Ngangbam Amukhomba leire Amukhomba Thagatsari Nganthoi Churachandpur da mitai singa khundaramba kumujamba laikai kaithel onthongna ba honaruba mioi kunmari fare isauna Manipur gi hidak langthaki stock sada marfudara dagi marfudara manga phawba mangan khre amasung nagat nala paringda niyam kaina sajilliba structure sing masana khangna lokthokpiu haina Mukhyamantri Nongthom Birena Phungdoke Waphamna ngasi phongba pauche singi maroi pausingori Manipur News da Churachandpur Khumujam mitai laikai paite bazar onthona ba thaurang police na thugai khre senaba mioi kunmari detain tawkhre ba pau ahanba headline tori machiga manaba pau sanalibak Isel Express Imphal Free Press Khoyelam pauna singba pauche singa su tongan ba mongda headline pidna phungari Shanghai Express Manipuri edition da Khumujam ba mitai laikai kaithel onthokke toramle Mori to Kibagumna, police not Tingilaga, Makata, Raktana, Sangu like fauna, Ahanba, Headline to the Fungi. Sanali Bakta, Isauna, Manipugi Hidalang, Tagisada, my food Radagi, my food Ramanga, Pauba Mahankre, Mani Kunzagi, Lufa, Lak, Yankirum, Henbugi, Pirols, Isauna, Mang Takat Kre, have a Pauna, Ahanba, Headline to the Fungi. Nagaturi Gimatata, Niam Kana Sajiliba, structures sing. Masana Kanga Lokopiu, Isang Matunda, Loina Tatulagani Hana, Mukhyamantri Nongthom Birena Phungdoke Wapam, Manipur News ta, Anishoba Headline Pidon Fongi. Isel Express ta, Nonglai Dushit, Remal na Sohalaba Raja Singi, Pibam Review Tokre, Center na Pangbay Abamateng Pangani Hanam, Pradhan Mantri Narendra Modi na Phungdoke Wapam na Ahanba Headline Tori. BJP su, Congress su, Center da Soidan Langak Pairagani, Panari Haiba, Pausiga Lunana, Exit Poll Sing, Asing Manate Modi Media Poll ni haina Congress ki lusingba Jairam Ramesh na phungdoke wapam mama pausi asida anisoba headline to na phungli Imphal Free Press ta pambai lusingba Unelek ki kampuna lupa lak kumphuma thoi hen bagi drug phagat khre haiba pawma pausi sigi ahamba lamaida maroi pawna phungli pungna famda Imphal manungi asoba dukan singda lupa lak kayagi polam sing amang ata thon khre pawna ahanba headline tori Yamleba hidak mang khrabasu hidak watpagi awaba laheloi haina Manipur Chemists and Druggists Association na phungdoke wapam amasu pauche siga ahanba lamaida phungli Kuki National Organization na su tongnoriba lalolup sing political dialogue ki yenglaga miyamdagi namduna sel khaiduna ba khangan khre haiba pawma People's Chronicle da ahanba headline toduna phungli Shanghai Express English ta Churachandpur dagi purakpa drugsing Assam da fare pawma pauchi sigi ahanba lamaida maroi pawna phungli Huelan Pauda, Arvind Kejriwal, Tihar Jail, Surrender Tokre, Haiba Pausigaluna. I hack Karamatamda, Jail, Torkani Kangri, Laivaki Fagani Harbadi, Fashi Toroga, Halabasu Yari, Haina, Diligi Mukhyamantri, Arvind Kejriwal, the Fungi Wafam, Anishoba Headline on the Fungi. Hills Honbin Express, Senapati, Ising Sauna, Cholaba, Mafamsing Mantri, Awambu, Numadi, and Sinclair, Fauna, Amba Headline Tori, Gan Female, da, Tamenglong District Headquarters, the Plastic Bottle Bank, Hodokre, Fauna, Amba Headline Tori, Nganthoi. Thagatsari Amukhomba, Roibada Maroiba Pau Amukhana, Mukhyamantri Nongthom Birena Hairi, Nagana lagi mathakta lana semga sagaliba sing masana khangna sidokpiyo, ising isaw hantharaba matungda takthoklagani. Inner Manipur Lok Sabha Mikhal gi vote masing thiba yengsinaba counting observer sing Imphal da thonglare, amasung excise duties kamga mari lenan phakiba, Delhi gi Mukhyamantri Arvind Kejriwal, court na thasi gi manga phawba judicial custody da thajinkre,
पाउ लोइजरे।